Ahanbada maroiba pau Manipur Science Congress English ngani kungamanga Manipur gi Governor Ajay Kumar Vallana University Manipur University da hokokre Lengon da bi pat kanbada ipai pu singna thambiram bawa khalona madi thauna miyam da chelhan bangam gani haina speaker TA Sachabratina phongtokre amadi Manipur da furup masil mukna duna leiriba makai aikhoi gi mangjaba khaktang oigani ing tapa purakna bai khoi puna hota minasi haina MLA Khumukcham Joy Kisana phongtokre Kurumjari ISTB bum ireng tabiri babu nama putaram nokjari hojupau sandone bizari Manipur University, Manipur Science and Technology Council, MASTEC, amasung Directorate of Environment and Climate Change na puna kutsam na duna December gi kungani thoi fawa pangtokadaba Manipur Science Congress Englishingani kungamanga Manipur University Kanchipur gi Main Auditorium da hawdokre Science, Innovation and Climate Change haiba team da pangthokliba Science Congress asiki hawdokpagi thoramda Manipur gi Governor Ajay Kumar Valla, Manipur University Kanchipur gi Vice Chancellor Professor N. Lokendra amasung Manipur Science and Technology Council MASTEC ki Secretary Kengo Juringla susarkyaki Manipur University ki Oza Singh, Manipur Science and Technology Council ki Director amasung Official Singh, Directorate of Environment and Climate Change ki Director amasung Staff Singh Luinana, Delhi, Jammu and Kashmir, Mumbai yauna tungan ba Manipur ki manung amasung mapanda laiba institution kaya gi mahiroi sing scientist innovator na chingba kya su sarukyaki tharamadugi manung chana Manipur Science and Technology Council na thoidok hendok pa thabak tawbagi damak mioi ahumda Dr. Iveyaima Innovation Award, Dr. Prabhavati Science Popularization Award amasung State Science Communicator Award Wangkhaimayom Paikhomba, Adhikari Mayom Gi Chandra Sharma, amasung Sanjenbam Jukeswarda mathang sitna lanthoki. Governor Ajay Kumar Vallana luchingduna President Member Singna Manipur Science Congress Englishingani kungamari gi souvenir amasu phongki. Manipur Science Congress Englishingani kungamanga gi thoramaduga mari leinana Manipur gi Governor Ajay Kumar Vallana. Manipur asi biodiversity na thanna leibada India da biodiversity gi lamda top state ama oiri Sustainable future amagidama aikoi natural resourcing karamna kangani amasung karamna sizinagani khangba yamna mathau tai lamdamasira scientists amasung researchers kyagi award palairi Indiana Science and Technology gi lamda thoidok hendok by achievement kya purak pangamkhre space ki lamda malem gi mangjil thari balaiba kama oirakpada natana artificial intelligence quantum energy na chingba kyagi lamda su khumang chaushina thabak tauri scientific solution lainaba local institutions sing amasung scientists researchers sing na magun leiba publication puthokpa amasung research ki lamda khong thangjin batai global warming climate change ki chaithing fangliba matamasida karamna thingnagadagi haibasu nainaba mathautai lamdamasida biodiversity science and technology ki lamda tawriba thabak sing international journal sing da yahonna ba honagadabani haiki solutions. To our young researchers and innovators, I urge you to engage deeply with the challenges of our time. Let science guide your curiosity, innovation, shape your solutions, and responsibility anchor your work. Through sustained scientific collaboration and innovation, we can build a resilient, vibrant, and technologically empowered Manipur, one that contributes meaningfully to national development and global scientific progress. Lengon da bi pat kan bada ipai pu singna thambiram bawa khalwana madi thauna miyam da chelhan bangam gani haina speaker TA Satrabata phongtokre wafam asi lengon da bi pat haina mingthon ba English ngani kunga taruk ki calendar phong bagi thoram da speaker na phongtoki bani par asi kanna ba sem ki ba committee gi member kyana sargyaduna Brahmapur Baigapati laikai da leiba speaker gi yumda pangthok pa thoram da TA Satrabata na makhatana par asi gi manung da fazab mafam kya leiri adubu mafam sing aduda changna ba lambi leitabana miyam da yenghanna ki khudong chaba piba ngamdana lakli lambi asi semnaba committee ga tanaraga honagani loinana asigumba calendar sina miyam da ipai pu singi wakhalon thauna amadi lengak nahongna na chilhanba oirasanu haiki khaba miyam na pamnaba yung khudi yongduna Manipuri leba kum
लेबांग मचा नुसीबगी इथिन पीबीब केंद्र सुनु है हाइजगे अदो मखा ताबदसु लाकदब चहीसिंगदा असुगुंबा कैलेंडर से मथों मथों पुथोकिरक्तुना अखोय मयाम लम्बिंबीनि है थाजरगा लोइनना अथौबसिंग लिगम थिब लुपना तौरब थबक खुदिमक्ता सौ याजगनी है वाखुम थमजै Manipur da Puruk Masel Muknaduna Lady Bamake Equigi Mangchaba Kaktang Oigani, Ing Tapa Purakna by Equipuna Hondaminasi, Hina Tangwaban Ken Rege Mele, Komok Jam Joy Kisanangasi, the Royal 11 Young Star Cricket Club Ki, Kangjabi, Lampak, the Cemented Cricket Pits Sangabaki Torum the Funto Kibani. Ngasi Cemented Cricket Pits Asi Sangabaki Torum the Tangwaban Ken Rege MLA Su Weriba, Royal 11 Young Star Cricket Club Ki President Komok Jam Joy Kisan, Kangjabi Lerag Youth Club Ki President Sapam Subankarna, Chief Case President Oiki. Taramada Thamaiban Kendragi, Tongan Mofam the Gilakwa Mui Singamadi, Royal 11 Young Star Cricket Club Kisana Racing Susabyaki, MLA case Joikishana, Sports Hibasi Teamwork Ni Maramadana, Sports Na, Aikui Masel Nushinahan Badanatana, Hakjang Fahali, Amadi, Lamchas Hazat Fazahali, Awaba Taraba Mui Singumating Pangsi, Madu Kaktana, Nushinaba Purakangangani, Manipur Ing Tapa Purakna Bohana the Mahaki, Maikedegisu Achobotodang Logani, Furu Kanglupki, Marakta, Nushina Danaba, Hotnaba Mui Singi Mayokta di Lepkani. Manipur da cricket masanasi national amadi international thak da soidana sanabangam lakani haiba thazabalai sanaroi singna su kan hon aduna mai pakpa mi ma oiba ngamna ba honasi mahaki maikai digi su tongan ba masana da pangba yaba mateng pangani haiki Manipur da khundari ba community khudima conflict to the involved over community datana conflict sum sang ni mangje do matane aduna akoi khudama shanti purana ba hona minasi Kauthona by Namsukali, Napiban Kali, Manipur Pish on the Lanaba, put him up on a minasi, have a say, Masimtan Apple again. Drug ki Mayokta State Force and Changsilapa Kongjang Gisarugam Oinangarang Kergao area the Ginupi ahum drug Nongway Amadi Selga Konana Fagat Pangam Kre. Makoi Singadudi Sayed Nezia Sultan alias Amima, Chahikun Traganipan, Mangondagi heroin number 4 gram Chamaganifu, Seloina Lupa Lising Humbudra Chamri Tara Amadi, 12 bore DBBL sword gun Ama Fangbangam Ki. Yung Kaibam Sonia Kobi Amadagi gram hum Furongi heroin Fangbangam Bagalinina, WY tablet gram Nifuka Humdoi Fagat Ki. Loinana Kulakpam Farzina alias Gina ko winupi amadagi Spasmo Proxivon capsule Jamaga Taragani toy Fangbangam ki. Makoy ahumag Porompat Police Station ki manung chenba Kergao yung Kaibam Lekay digini. Porompat Police na FIR chanduna makata na tizin bahokre hari. Amarom da tongan ba security agency sing Forest Department NCB madi nab ki apun bakangku singna nimit marini leptana changsilapa khongjang amada Yawlen Chefu masung lamlai chingfai area gi LM block ta ekar chamaga taragani panrom tharamba pobi pambi sing bangan ki bagaloinena mafam aduda saramba loktang sang kunsu mai thadokre hari Kakching District ki Palel ga thangnana leiba mall noi kuki khulda bom ama pokhairak padagi angang ahum bom na pan badagi sokle hari thaudo si nga si nungchil pung taragani thoi minute nifuga manga muk chatpa duwaida thoki bani hari asok angang ahum adu Palel da leiba kun ga taruk suba sector gi Assam Rifles ki hospital bukatuna laikanari asok pa angang ahum adu gi manungda amadi phibam luna sokle hari thaudo si karam na thoki bano haiba chap chaba khangbangamtri Chahi humfuga humdoi suraba Manipur ki Home Guard ki tonganba Commandant General Laiktabana Home Guard sing awaba kudung chadaba kya mayok nari haina Manipur Home Guard Employee Welfare Association ki President Yanglem Mangina Paumi Singh unabada phongtokre Battalion Singh ki Commander Singh amadi Personnel Singh yauna pangthoki bak Paumi Singh unabaduda mahangna makhatana State kuding da Home Guard ki oiba tonganba Commandant General Lainari adubu Manipur gi oinadi ngasi fawba matamatam gi leingakna wa oina lobidri Masigi Mahuta Manipur Police ki mathau chinba officer ani ki makhada chalaiduna leiri haiki mahana makhata na English ngani kungamari ki January ki nipanda court na fawba tonganba Home Guard ki oiba Commandant General ama thamnaba order thokpa laikre dubu ngasi fawba thabak to onthoktri tonganba Commandant General laitrabani na Home Guard singi tolo fawba matam chana phangbangamdre awara pakya asi wakat fam laitre Home Guard singi awabasi khangbiduna Manipur Home Guard Employee Welfare Association ki demand singa si thabak to ontokpiu phungtokhi Hek yari me kai sarkar na khongjen thona Commandant General lebase phaman biraga tongana leire haina phaman biraga
होम गार्ड की अवाबा ग्रीभांस मैम से थबक पांथोंनब सरकार अमुक्तंग सिनबियु डिस्ट्रिक्ट अमगी मी चहुम चामरी की मकोक बटालियन कमांडर सिंगी वा डिसिप्लिन लेना ड्यूटी तौनब अखोई मसेन फजना इसागी ड्यूटी से तौरगा सरकार अखोइना तानबसिसु सरकार तानिंगनी हेन तानिंगनी हाइबसिमसु आई सिपाही मैम हाइतारे अखोई होम गार्ड पर्सनल सिंगदसु आई अपील तौजनिंगे अदुगा लोइना सरकारना नुंसीबीबा हौरबनिना वालहौरिबा मयामदिसु फैमिली पुजरिबा अवाना तारबा अवारपा लेरबा अवाबा मायोंगनरिबा होम गार्ड पर्सनल सिंगसिगी अवाबसि येंबिरगा डीए गी रेशन मनी की अवाटपा मयामदुसु पिथोकपिरो हाइदना आइना सरकारदा हाइजरी ABBP Manipur State की तरागा माथोइरक सुबह स्टेट कॉन्फ्रेंस थासिगी कुनगा तरेतगी कुनगा मापन फाउबा मंत्रिपुखीदा लेबा ट्रिपल IT दा पांगथोकलगनी हाइना ABBP State Secretary गौतम फिलिमना पाउमी सिंह दा फोंदोक्रे मणिपुर प्रेस क्लब दा पाउमी सिंह उनबदुदा महांगना मखाताना पांगथोकदोरिबा कॉन्फ्रेंस दा मणिपुर लेरिबा महैरोई सिंह की मतंगदा खनबगा लोइनेना तोंगान तोंगान डिस्ट्रिक्ट सिंह की कॉलेज सिंह दगी लाकपा महैरोई चौंगा हेनबना सरुक यागनी कॉन्फ्रेंस असिगी मरुओइबा पांदमदी खुनाई अमसुंग लेबाक सेमगत सागतपदा यूथ सिंह लौगदबा थौदांग अमसुंग मखोइदा अहेनबा पांगल थौना मतौ करमना पीगदगे हाइबगी मतंगदा खनगनी कॉन्फ्रेंस असिगी मनुंग चना मणिपुर दा हौजिक थोकलिबा तंगदु लैतादबा फिबम असिगी मतंगदा पीस रैली अमसु चतुना मियाम हुबना खनगनी अमदी कॉन्फ्रेंस असिदा ABBP की नेशनल लेवल दा लेबा तोंगान तोंगानबा स्टेट सिंह के महैरोई चामरी रोम हेनबना सरुक यादुना अमगा इंटरेक्शन सु तौनगनी हाइखी ngasi छात्र स्टूडेंट लीडर्स मैम अमसु अखोई हाइबा नमिंग कॉन्फ्रेंस असिदा सरok याबियो अमदी हाइबा इनिशिएटिव असि लौमिना कांदा तुंगा लाकदबा अखोई अफबा मणिपुर चाखतबा मणिपुर मा उमिनन बेदम अखोई पुना अमता ओने पुनसिमिनाय हाइ कांदा हाइबा मणिपुर असिबु चौबा थाकता हाइ चाखतबा थाकता अमदी मतिंग लेबा समाज समस्टेट अमा इंडिया मनुंगा मणिपुर सिजु अमनी हाबे ताकना बेदम अखोई पुना ngasi मणिपुर दे लेबि सेसो सिंग मैम अमा स्टूडेंट लीडर्स मैम पुना कोई चटमिनार कान शांति पुरना बेदम अतुबदा अतुगा ngasi लेबा कोई सोसाइटी दा अमदी छात्र की चूज मैम की जु कोई पुना सबगमना अतुबा मतमदा हाइबा थौरम सिदा सु सारुक याबिदुना हाइबा कॉन्फ्रेंस सिजु मपुंग फान बेदम बिदाई थांगदा आइना इनवाइट मणिपुरी लोलबु इंडिया की क्लासिकल लैंग्वेज की थाकता पुखनब सेमकिबा कमिटी नौना सेमदोक सादोखरे नौना कमिटी सिगी ओइना खल्लब सिंग अदुना मणिपुर की गवर्नर ना चेयरमैन ओइरगनी आर्ट एंड कल्चर की कमिश्नर ना कन्वेनर ओइबगा लोइना चीफ सेक्रेटरी कमिश्नर एजुकेशन एस मणिपुर यूनिवर्सिटी ऑफ कल्चर की VC आर्ट एंड कल्चर की डायरेक्टर लैंग्वेज प्लानिंग एंड इम्प्लीमेंटेशन की डायरेक्टर ना चिंगबा मियोई सिंह मेंबर ओइना कमिटी से यावरी वाखलोन मानबा अपुनबा वामा कंगलेपाकना मतम सांगना लमदम असिगी अमत्त ngairaba लोल मितै लोल असिबु इंडिया की क्लासिकल की थाकता चन्ननब होटनादुना लाखिबदुगी महै ओइना हौजिक पालिबा PR की लिंगासने इंडिया की क्लासिकल लैंग्वेज तो चन्ननब खोंगथांग अमा ओइना कमिश्नर ज्ञान प्रकाश आर्ट एंड कल्चर ना चेयरमैन ओइबा मदी लेंगा की मियोय क्या यावबा मेंबर तरागा हुंदोइना साबा अनोबा कमिटी में सेमलकपदा वामा की सेक्रेटरी पब्लिसिटी लमदंबा सलामना खुरेक पीदुना थादोरकपा चिरोल अमना PR लेंगा को थागत फोंदोरकली चिरोल अस मखाताना क्लासिकल लैंग्वेज चन्ननबा अचौबा थौदांग लौखिबा MP लेसेंबा सना जावबा अमदी पार्लियामेंट मिफमदा वाहंगोइना क्लासिकल की मतंगदा हंखिबा MP बिमोल अकोय जंबसु थागत फोंदोरकली MP बिमोल ना पार्लियामेंट ता वाहंग हेक हंखिबगा वामा की थौमी सिंगना लैंग्वेज चतुना स्टाफ सिंग उनदुना तक्शिन की गवर्नमेंट की माइकेदगी क्लासिकल लैंग्वेज की मतंगदा यामना लुमना लोबगा लोइनेना अथुबदा मिफम कौरखी ngасidi PR lenga asna kanglon chumna committee semlakpaga loinana athubada manipuri lolna classical language channabaga mari leinana machak suna document khudimak mari leinaba department singda athuba matamda thabinaba chirolasna makhatarakli hausi pawgi mathana temba bremtang loinasi फ्री वेरिकोस वेन्स कंसल्टेशन कैंप लाक्लिबा दिसंबर की तारीख 19 दगी कुन भावबा अयु की पुंग 10 दगी नुंगथिल की पुंग अमा भावबा फ्री वेरिकोस वेन्स कैंप पांगथोक जगदौरी सर्जरी तौदना अमदी अहिंग लेक्तना एंडोवेनियस लेजर ट्रीटमेंट EVLT तौबा ओइबना नाबागी चांग हंथहली लोइना दाखफम सुलेहंदे अदोमना खोंगदा सिंगली चाकथोपगी लायोंग असि लेबिरगदि खुदोंग छाबा सिलोबी होंगनबगी दमक सीजर हॉस्पिटल्स लांगोल नत्रगा पिजरिबा कांटेक्ट नंबर असिदा पाव फाविरकनबा गंगंजरी होंगलक्लिबा पुंसिगी लंबीसिदा अरैबा चाबा याबा मखै चासिनरी अदुना हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senhalakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Dada! Hindi magigano. Asa ba tamo? Sige yung say, next time tinacheksin na laksilaga tamo ka ba nine? Dada lang say, juhar habaga am takidrabo. Asum na, mayam na machalbog na option lugum. Basigi yung masibog, aso yung nga ko kada batagi. Next time tina ngap seli. Next time juhar habaga yung ngap na nabasim bani. Zaman technology siya naman na concrete katok na tinaba matanda. Kapamil ang magpihana hinggal adli. Next time strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Slopeland College of Teachers Education की Master of Education M.Ed की दमाग लाखलिबा सेशन 2025-26 की एडमिशन तौननब की दमाग अकक नवसित खरगी खुदोंग जाबा पिजरी खुदोंग जाबा सी लौवी होनब की दमाग मखाद पिजरीबा कांटेक्ट नंबर 9615965922 नत्रगा अखुगी ईमेल slopelandcollege@gmail.com दा कांटेक्ट तौबियो ब्रेक मतुंग मयाम खन तराम नोकचरी मखाता पाउ पिजरी Namdulong Youth Club na chahi yankai surakpagi Golden Jubilee thoram pangthokre. Laikai ma kari karamba fibam da lady haibasi laikai adu da lady ba club adugi fibam yenglaga khangnari bani haina. MLA Thangjam Arun Kumar na phungdokre. Nat ki oiba jagoi isai galoina na Namdulong dasan phung da pangthokpa thoram adu da IMC gi former deputy mayor Maibon Faumai Namdulong Youth Club ki president Levi Dangmai khungi ahlaman singna sarukyaki. Golden Jubilee gi monument ama MLA Thangjam Arun Kumar na hangdokpa souvenir ama phongbagalina Namdulong Youth Club ki leikhidraba founder member sing ikai khumnaba thopuramba secretary president sing the citation sing piduna ikai khumnaba utpana mapungoi ba thoram oiki thoram aduga mari leinana MLA Thangjam Arun Kumar na mana pamjaba lining chatnarabasu ishor haibasidi amakhaktani maramaduna aikhoi maikai kya dagi safu kya piraklibasi aikhoi ningthina khangminaba changi Namdulong khulasi yamna lireba khulamani asigumba khulasina khundaraklaba tungda leikai gi khulgi damak chokha thorang paikhataba lingkhatkhiba Namdulong Youth Club na chahi yankai shurakpagi Golden Jubilee thoramasi pangthokpada yamna nungaiba amadi hena thabak thoram kya tawba ngamba oisanu loinana MLA amana anayek awa ana tarakpada miyoi singda angamba mating pangba natana ishorna fawba ngamdaba mipum khudimak pelhanba mahakna sungamoi adubu miyam gi oiba tungi damak afaba thabak oirabadi punna thabak to onthoknaba honabinasi haiki Hana nungsinana tinaramba maru mapang bo ko yengnarabra gaina khannarapagi wakhal je phawna mayam nakan dagi sapu mayam pirakpase mase koina gyan taminabam changi jati amagi awa tala kanda madu nungai ba phongdoktona kauna kariyam nadana ekoi amatani ko o miyoi kharana pataba torosu ekoi amaga maraktadi ekoi punamakti yengnabana te ko miyoi kharadana tawjabani ko aina adom gi wakhal lomda ekoi thabak tominaragadi ekoina pamiba amatoiba Manipur ingting laiba Manipur adu soidna fangadra khali ekoi punamakse Manipur se ingna takna chingna laina bhona bada ekoi punamakki responsibility lai ekoi punamak responsibility lominasi IMC former deputy mayor Maibon Faumai Namdulong Youth Club na chahi yankai surakpasi hauzik amadi haugalakliba naharol singna matamaduda haudorakhiba miyoi ahlaman singa du kawroidabani makhoina kari karamba pandam amada lingkhat pirambano haibadusu khangna tung induna thabak sing pangthokpa mathautai loinana wangkai kendra da afaba mihut miyam gi damak khanba mihut ama leirabanina praja miyam su thamoi singna achumba afaba wakhalon ga loinana afaba leader asigi tung inba changi haiki Namdulong leriba praja punamak afaba khulama afaba lekai ma leise hagadi ekoi sukalik nungsi sanana leiminaraga kariba ekoina kahaliba MLA desu ekoi nungsi sanana saminaraga punna thawak tominaraga khaktada ekoi Namdulong khunna sigisu daga kendra sigisu afaba oigani
Dr. Chongtham Narendra na iba Girivala and sister publication na puthoko Manipuri gi ain gi puwari amadi paujel legal history of Manipur haiba lairik amanga si Kwakathal Moirangpur lekai da leiba Doshuali hall da haunabi matungina phongkre Tharamadura retired district and session judge L Birendra Kumar Sharma Manipur Sahitya Parishad ki president Longjam Joy Chandra Manipur University ki former dean School of Humanities Professor Nahakpam Aruna Devi na athoiba mithunglen singh oiki Manipur की आइन की पुवारी मदी पाउजेल हाइबा लाइरिगसी इबा डॉक्टर चोंगथाम नरेंद्रना मणिपुर दा आइन अककनना अमदी अखनना मणिपुर की आइन खक्तगी खोंगत लाइरि इरै लेतबसदा डॉक्टर एन टोम्बिना लीगल हिस्ट्री मणिपुर अमुक्ता इरमु हाइबदगी रिसर्च स्टडी म तौरबा मतुंगदा लाइरिगसी इबनी मतुंग ताबदसु अतोप स्कॉलर सिंगना पाउथोक चाउथोरकनी हाइना खली ngarang haibasi khangdrabadi ngasi haibasi khangba sungya yaroi aikhoi ngasi dagi hoba yaroi aikhoi kamaina leirami haiba khangba darkar oi haiki ahama sumaina aina ungtang hojramadi matung tarpa scholar kaya na su yamna pakthok chauthorkoni in khalli modi wakhan de jamni ngarang haibasi masa khangdadi ngasi si khangbu suya yar aduna aikhoi na ngasi dagi hogo suya yaroi aikhoi kamai leirami na haiba pusak asi masi noma ki thidok na duna hojik si masi aseng pot asi yam kana puthok na ri aduna aikhoi ngarang oiram pot to karamai leram bagi na haiba pusak ting asi puthok kanda madu ki pot adu ngasi gi numit siga muk taisan na base sida madu khangba pa mioi kharana kaya ma tholok ko matam sidadi madu mayam du gi hangbada hangbam du larik sina orpa ya hen khali akoi koina hingdaba ya ba larik tu de hingna lehogani masi wakan khali koi thamar Writers Forum Imphal na Sindra Nabakumar Nomay Kapam ne iba angangi wari machagi lairik angangi taibang Manipur Press Club ki loktak hol da phongkre lairik phongbagi tharamadura Writers Forum Imphal gi Vice President Irungbam Basanta hanagi President Lamabam Biramani na chingbana tharamapu oiki lairik phongbaduga mari lena angangi khori role gi taibang haiba hiramda Writers Forum Imphal gi founder member Rajkumar Busanna wangaki Thobal district tagi L Sanjoy ko masagi chahi yankhai ga mangarom surba miyema massive heart attack torpadagi thasigi taraga mathoida Rims Road laiba Sky Hospital da pukhalakpadagi combo drug therapy tawdana punsi kan bangam khri haina Rims Road laiba Sky Hospital gi Chief Cardiologist Dr. Syam Kishore Lairik Engbamna Paumi Singa Unabada Phongdokre Hospital asigi masak naiba Dr. Singh yauna pangthokiba Paumi Singa Unabada mahakna makhatana PCI tawdana combo drugs therapy tawduna mai pakiba sina patient adugi punsi kan badana tana treatment gi sel su yamna hanthan bangamle kanagumba miyo yamana chest pain left arm pain sudden onset palpitation, dizziness, breathlessness, sweating, nausea, amasung vomiting na chingba thengnarabadi khudakta doctor ga tanaba mathau tai Sky Hospital the acute heart attack to patient kanbagi changasi global average survival rate tagi wangna leri kanagumana heart attack tawrabadi asibagi khayata tarabani haina launaribasi heart attack tawrapada khudakta yengtho horabadi hingbagi chang yamna wangna lei haiki heart attack se hana magi karanam di pieba symptom am dhana pieba adu akoina ignore tawidaba deida angiogram ga orgadi block tawida besi khanga gadi aduna dragasu akoina treadmill test haidan suli deida hana test tawraga sidi hana attack tawraga dore sidi timin tawrsi haiba ka adu orgadi completely set tawra adu di there will be no muscle death muscle cells death muscle cells in si Shogramina, Adudi, Adumba Joramduna, OPD and Joramni, Adudi, morning the Laga, Adudi, same day the Toraga, Pungani, Mo observed Toraga, afternoon that will be the Iravat Foundation Manipur na tha sigini panda JN Manipur Dance Academy da famki bataret suba Lomi Singi Poinu mi famna lamda masigi Lomi Singi aifana ba madi lau singu bagi oiba kanglon singi matang da lauki ba warep taragani thoi singadu Manipur gi Governor Ajay Kumar Valla da pisin piki ba loina thabak oina pangthok na batakshin kre hane Iravat Foundation Manipur gi President KH Gopen Luwang na paumi sing da phongdokre pisin ki ba warol singadu gi manung da Manipur da tung koi ba lau singu bagi thabak sing mai pang na pangthok
पुथोकनबा नेचुरल फार्मिंग अमदी ऑर्गेनिक फार्मिंग की थबक लौखतमिनबा चिंग अमदी तंपाकता चप मानब लैंड यूज पॉलिसी लेहनब वाफम सिंह यावरी मसी की मथकता एग्रीकल्चर एंड अलाइड सेक्टर सिंह असि यामना चोकचिन फिवम अमद लेरिबसी हेना फगलहनबा यावना लौ सिंगुबदा इथै लौखोंगी खुदोंग चाबसिंग मतिक चाना फंगहनबा हाइबगा लोइनना मणिपुर अथुबदा एग्रीकल्चर पॉलिसी म सेमदुना मणिपुर तुंग कोइना लौ सिंगुबगी पोथोक मरांग कायना पुथोकनबा वाफम सिंह खंगहनख्रे हाइरी Horticulture amadi veterinary ki sector da lairiba 2023, 24, 25 se stay lands na maramur kanda sigi bo ko yen nganu san sasan mayam sigi moi su ka basis review aduga hingol koiriba ko ki mailen tor bot khongdum thariba horticultural production se masigi su yam thuba da moi ko kano review habisi ma khoi man taksin jabani masina tragadi manipuri food sovereignty aduga environment se sumba mayam si ka laudragadi ko yam da critical loiba point se gi henjan kanda ko sahi yankai masama koi hugot ko namroi haiba point se masde maroi na focus taw kanda masigi placement se pangthok sabani aduga maroi na sigo point sina se sigi point dara da nithoi yaw point siga se masi thabak te ek khala ko tanda manipuri di sinja haiba ko kala ko ta da minu ni pang ta da apot ama haiba do warning haiba se pena khanjara kana masi taksin jabani Christmas kumhaiga mari leina Scouts and Guides Tamenglong District Association miyamda lemna firol yenthokre Christmas kumhaina lakpada miyamda yafa baujal pirakpaga loinana lup asina amatto oiba amadi punsin bagi pandamda firol sing adu yenthokpani hairi Hairok Kendragi Manuchana Ladiba Kairembi Kok Lamkhaidagi Hairok Part 2 Thokchom Laikai Bazar Taba Intervillage Road ki lambi mategasi Sem Kibagi Matangda Lanai YouTube channel amana Local MLA amadi lambi asibu Sem Kiba contractor bu Lebak Miyamda Lan Uhanbe Yaba Fazada Bawa Haiwata Kya Haiduna Singdoklakpa bu Penda Bawa Fam Kya contractor Okram Babuna Fungdorakli Thawalda Paugi Mifamama Pangthokladuna contractor Babuna Hariba Lambi Mategasi work order da di fit taragani thoi khaktani Mafamaduki Miyamna fit taragani pan ohengadabani haina kanne yen abadagi matam kuina thabak suba yadana laiki Adubu local MLA Dr. T.S. Radeshamna Miyamgi yenglaga mahaki site gi awat pakya leirabasu mating pangani Miyamna pamliba mongda lambi asi sembirasi haibadagi Hairokta leiriba club volunteer kyaga punna yingsiminaduna mamang chahi English ngani kunga marigi May June thada sembaloi Koila thaba hek loibaga kumgi nong chushin kiba amadi lambi asi pakthokle nungaire haibadagi heavy load gari kya toina chatpadagi lambi asi gi mafam kharada akaya toi thokpa yaure kairiba jaga sing asi semjina naba contractor amoina numit kharani gi mamangda tangai fadaba machak sing pusinduna numit humni chukna semjin sajin ba horure laibak thibadi mafam adugi mioi kharana lambi asi semjin ba yaroi semge haragana na hongna na makoktagi semgadabani haiba akanba pressure pirakpadagi makhatana semjin bangamdana lerakpani Jeragasta sukriba thaba adugi maramda ningthina khangdana amadi mari lenaba engineer amasung contractor sing amatta tana biramba tawdana lanai YouTube channel amana local MLA bu amadi contractor bu leibak miyam pumbana lana uhanbe yaba fazadaba wahi wata kya season aduna phongtoklakpa si yamna laibak thibani hiramasigi matangda singdo haningi natrabadi YouTube channel adugi mathakta defamation suit amadi legal gi oiba action forward lawrakpa yai haiki President Sokoya Babayo Dasin Nabidana Ngami se athuki bati thamoi songna nungai jade masi athu matamda akoi nupi masa lanai YouTube ki channel ki thopubi ba nupi masa singna athu matamda singdubaningi natraga di defamation sutoroi haningai lete athu matamda singdubiu Hozul slappada maroi ba paw kana pisari Manipur Science Congress English ngani kun gamanga Manipur ki Governor Ajay Kumar Vallana Manipur University da hogokre Lengon da bipat kan badai pai pu singna thambiram ba wakhalwana madi thongna miyam da chelhan ba ngamgani haina Speaker T.S. Satabata na phongdokre Manipur da furup masel mukna duna lairiba makai ekoi gi mangjaba khaktang oigani ing tapa purakna bai khoi punna hotna minasi haina MLA Khumukcham Joy Kisina phungtokre Hozu phawge na dia ICV na sandok chari ba paw matang ase lusin jare miring tabiri ba pumna mapu am khana khurun jare